Manipur ngasisu amuk Pareeksha anisuba saruk mayamgidamak puduna laksari Laibaki irang leibana matam chana video se thagalaktabagi-damak mayamgi mafamda ngakpinabagi-damak haijari kanagumba film asigi ahanba saruk yengbidriba yauragadi description da pizariba link asida changbiduna ahanba saruk adubusu movie asibu mamutana gyan tanabagi-damak yengbiramu haiduna haijari fare adudi mayam matam manghandabida Pareeksha anisuba sarukto oina mai onsilasi asidagi aikoina uba fangliba asi buchi adu Pandegi riksho khabam aduda magi riksho adu khamduna mangduna fammaga leiriba adu aikoina urambi matam aduda magi manakta pande adu changsalakduna buchigi mafamda asumna hairambi kaidore buchi nangna mangaga fammaga leiriba adu aigi pifam thokpa rikshogi paisa adu poraklabra haiduna hangammi matam aduda buchina pande adugi mafamda asumna hairi pandeji aigi ichanupa buchigi da makhotnabada paisa sing adu kari amata lemdre maram aduna ai ngasidagi oina Pandeji gi paisa sing adu pikhalaknaba honazarage hairami matam asida aikoina huranba nupa amasu uba fangi mafam asida lakliba huranba nupa asiga pande aduga ingit tawnaduna huranba nupa adu Pandegi mayum manung aduda sangkhirami pande aduna buchigi mafamda onsanduna asumna hairi fare adudi nangna aigi paisa sing adu pithoknaba yamna thuna hotnaro hairamlaga huranba aduna sangkhriba magi rum manung aduda pande adu adumak sangkhirami matam aduda pande adugi mafamda huranba aduna laptop amabu pirami laptop asi huranba asina kanagumba amadagi huralakpa pot oirambi laptop adu pande aduna yenglaba matungda huranba adugi mafamda paisa kharabu pirambi matam aduda huranba aduna pande adugi mafamda hairami pandeji masigi laptop asidi 50,000 hena piba laptop ni adubu nangna piriba paisa asidi khaji khatani hairami huranba adugi wa adu taba matamda pande aduna asumna hairi fare adudi nangi laptop asi adumak pujakhro aina piriba paisa adu pira o haiduna haiba matamda huranba aduna pande aduna piriba paisa khitangdubu puduna satkhirami matang asidagi aikoina khangba ngami adudi pandeji hairiba nupa asi magi miyoi kaya amabu thaduktuna hural halaba matungda pochai kaya adubu mana maman mantikna duna paisa khajik tangbu piduna pochai sing adu lobagi thabak asisu mana tawrami asidagi huranba aduna pandena pirakhiba paisa adu masing thiduna mapanda tholakpa matamda buchina huranba adugi mafamda asumna hairami nangna aigi damak aigi ichanupana skun kabada thognaba cycle amata thibigera hairami huranba aduna buchigi mafamda cycle ngaktani kayamuki changpiba cycle pamibano haiduna buchigi mafamda hangami aduga makhatana buchigi mafamda huranba aduna asumna hairai ai hojikti thenge jarta cycle ngaktani leiriba asi aina nangi nafamda amma piraklage hairami mathangi nongalakpa matamda buchine skun thoknabagi damak moigi mayum adudagi cycle amabuli inthoktuna thokla ami mana inthorakliba cycle asi ngarang numidang mapana hanjalakpa matamda magi damak skun kanaba porakpa cycle ama oirami masagi cycle adubu yengduna buchi amadi bulbul makhoi ani yamna harauna yengnaduna leirami mapa masana tawriba matau adu radikasu imungdagi tholaktuna harauna yengduna leirami asidagi bulbul adu skun chatnabagi damak magi cycle adu tawduna chatkhirami asigi matungda aikoida ulakliba asi bulbulgi classroom aduda ulai mafam aduda bulbul asi aduki matik yamna larik haiba angang ama oirami matam aduda makhoigi whiteboard aduda ojana angka amabu holalami mana hotliba angka adu uba matamda makhoigi oja adudi yamna harawraduna bulbulbu thagatpa phongdo ambi matam aduda bulbulna makhoigi oja adugi mafamda asumna hairami asigi method chenataba piriba question asigi solution atopa amasu lei madusu hochage haiduna oja adugi mafamda hairami adudagi oja adunasu bulbulgi mafamda mana khangiba atopa method adubusu hotlo haiduna hairami bulbulgi asigumba haisingba matau asida magi class manungda leiriba magi mamanaba sing adusu angakpa fawrambi aduga bulbulgi mafamdasu mamanaba sing aduna thagatpa kaya ama hairami mamangi matamdadi bulbulgi mafamda mamanaba sing aduna yamna karem kathainana tawkhibani adubu hojikti mamanaba sing adu bulbulgi mafamdagi mateng kaya ama lawrami mathangi sinda aikoina uba fangliba asi buchi adu makhoigi skungi counter aduda machanupa bulbulgi thagi phi adu thidokpa laami buchina mana porakliba paisa sing adubu makhoigi skungi counter aduda famliba accountant adugi mafamda pirambi accountant adudasu buchigi mafamda form amabu piraami form adudi buchinadi karisu paba thoktabana accountant adugi mafamda form asi karigi form no haiduna hangami accountant da famiba nupa aduna accountant aduna buchigi mafamda asumna hairami nangonda piriba form asi angang singi tha taruki oiba coaching ama tonaba intensive course ki form ni hairami
ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯣꯆꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯅ 90,000 ꯑꯣꯏꯒꯅꯤ꯫ 90,000 ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤ ꯑꯗꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ, ꯃꯁꯤꯒꯤ ꯀꯣꯆꯤꯡ ꯑꯁꯤ ꯕꯨꯆꯤꯁꯨ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯣꯏ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯈꯣꯏꯗ ꯊꯝꯂꯣꯏ꯫ ꯌꯥꯎꯅꯤ ꯌꯥꯎꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯁꯥꯅ ꯑꯣꯏꯅ ꯗꯤꯁꯥꯏꯗ ꯇꯧꯖꯔꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯕ ꯑꯉꯥꯡ ꯑꯗꯨꯒ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯗꯨꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯦꯠꯅꯕꯗꯤ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛ 10 ꯁ꯭ꯇꯦꯟꯗꯔꯗ ꯌꯧꯔꯛꯑꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯔꯁ ꯑꯁꯤꯗ ꯌꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯍꯧꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯈꯔꯗꯤ ꯈꯦꯠꯅꯕ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯕꯨꯜꯕꯨꯜꯒꯤ ꯐꯤ ꯁꯤꯡꯕꯒꯤ ꯔꯤꯁꯤꯞ ꯑꯗꯨꯕꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯨꯆꯤꯅꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜ ꯑꯁꯤꯕꯨ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯏꯟꯇꯦꯟꯁꯤꯞ ꯀꯣꯔꯁꯀꯤ ꯀꯣꯆꯤꯡ ꯑꯁꯤ ꯌꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯂꯕ 90,000ꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯥꯅꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯁꯤꯗꯤ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤ ꯑꯗꯨ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯃꯤ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯃꯐꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯣꯆꯤꯡꯒꯤ ꯐꯤ ꯑꯁꯤ ꯊꯤꯅꯕꯒꯤꯗꯃꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯣꯊꯥꯗꯕꯤꯗ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯔꯤꯛꯁꯣꯗ ꯅꯨꯄꯤ ꯑꯅꯤꯕꯨ ꯇꯣꯡꯉꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯔꯤꯛꯁꯣꯗ ꯍꯧꯖꯤꯛ ꯇꯣꯡꯂꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯅꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯕꯨꯆꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯔꯤꯛꯁꯣ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯟꯗꯤꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯔꯤꯛꯁꯣ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯕꯤꯌꯨ, ꯂꯥꯏ ꯉꯥꯏꯍꯥꯛꯇꯪꯕꯨ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯂꯒꯅꯤ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯍꯧꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯒꯤꯗꯃꯛ ꯗꯕꯜ ꯆꯥꯔꯖ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯕꯦꯒ ꯑꯗꯨꯁꯨ ꯕꯨꯆꯤꯒꯤ ꯔꯤꯛꯁꯣ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯕꯦꯒꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯅꯝꯂꯒꯦ, ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯨꯆꯤꯗꯤ ꯔꯤꯛꯁꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯃꯆꯥꯅꯨꯄꯥꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯅꯝꯕ ꯈꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯣꯡꯉꯛꯈꯤꯕ ꯕꯨꯆꯤꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯔꯤꯛꯁꯣ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯈꯥꯝꯃꯝꯕ ꯔꯤꯛꯁꯣ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯝꯃꯛꯏ, ꯃꯐꯝ ꯑꯁꯤꯗꯗꯤ ꯔꯤꯛꯁꯣ ꯀꯌꯥ ꯑꯃ ꯂꯥꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯣꯏꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯪꯂꯤꯕ ꯔꯤꯛꯁꯣ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯠꯆꯩ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯄ 75,000ꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯔꯤꯛꯁꯣ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯅꯝꯕꯅꯤ, ꯑꯗꯨꯕꯨ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ, ꯄꯨꯂꯤꯁꯇ ꯑꯃꯨꯛꯇꯪ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯒꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯏꯟꯀꯝ ꯇꯦꯛꯁꯅ ꯊꯤꯖꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯒꯤꯅꯤ, ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯕꯨꯆꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯉꯤ꯫ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯂꯧꯔꯛꯄ ꯕꯦꯒ 3 ꯑꯗꯨ ꯕꯣꯔꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯄꯥꯟꯗꯦꯒꯤ ꯃꯐꯝꯗ ꯃꯥꯅ ꯄꯣꯔꯛꯂꯤꯕ ꯕꯦꯒ ꯑꯗꯨꯕꯨ ꯄꯤꯕ ꯃꯇꯝꯗ ꯄꯥꯟꯗꯦ ꯑꯗꯨꯅ ꯕꯨꯆꯤꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯐꯤ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯨꯆꯤꯁꯨ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯟꯗꯦꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯕꯨꯆꯤ, ꯅꯪꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯆꯩ ꯉꯥꯛꯇꯅꯤ, ꯍꯟꯗꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯅ ꯐꯤꯔꯣꯟ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ
पैसा मयाम अमुबु लौथोक्तुना बुच्चीगी मफमदा पिरम्मी नाकल अमरोमदा बुलबुल अदु ममानब खरगा तौदुना नुमिदांग बुच्चीना लाई खोरमदुना इसै सकफम मफम अदुदा ngaiak famduna leirami makoina asumna leiringai matam aduda bucchi adu mafam aduda magi rickshaw adu thauduna laami aduga machanupa bulbulna mafam aduda mamanaba singa famduna leiramba adu uba matamda buccina bulbulgi mafamda asumna hairami bulbul nangdi karigi damak mafam asida famduna leiribano buccina hairakliba wa aduda bulbulgi mamanaba amana asumna hairai bulbul angkan ngasidi iskun sutini maram aduna aikhoi mafam asida ngaiak thoglaklibani adum oinamak buccina machanupa bulbulgi mafamda asumna hairai adubu bulbul nangi ding asi suti leite extra class lei haiduna machanupa adubu mafam adudagi makhut paiduna chingduna porai matam aduda bulbulna mapagi mafamda asumna hairami aidi iskungi oja singdasu isa ithanda adumak pajarage coaching adu yauraroi haiduna hairamlabani haiduna mapagi mafamda hairami matam aduda buchina yamna sauna karino bulbul nangna hairiba adubu nang asi nakhoigi class manung aduda adumak mithida taraga leirage hairibra haiduna machanupagi mafamda yamna sauna hairami aduga amuksu buchina makhatana asumna hairai nakhoigi coaching gi form adu aina nakhoigi counter da submit tawsalamlabani mapagi wahai adu taba matamda bulbulna asumna mapagi mafamda hangai baba nangdi adug yamba paisa adudi kadai dagi lauraga piramlibano matam aduda mapana asumna hairai aina nakhoigi counter aduda loina ngangnaramabani 50% ama hana thiramabani aduga awatpa 50% adu mathangi week ta pige haiduna loina ngangnaramabani hairami bulbulna mapagi mafamda hairami baba ai adumak coaching adu chatabida yumda adum honage aina hotnaba aduna sum ai ngamnaba honage class manung adugi su aina adumak top tagani haiduna mapagi mafamda hairami matam aduda mapa aduna yamna sauna bulbulgi bag adubu laururaba matungda bulbulgi mafamda piraga hairami se nangi bag se pairo aduga hojimak coaching adu yamna thuna chalu hojik pung asi yadrabani haiduna machanupa adubu bag adu piduna thakirami machanupa aduna chatkraba matungda radikana magi nupagi mafamda paisa sing adudi kadai dagi poraklibano haiduna hangi buchina asumna khumai aina paisa sing adu pandeji gi mafamdagi lauduna poraklibani bulbulna karigumba coaching asi yaurabadi makhoigi class aduda mak yamna wangna fangba ngamgani aduga karigumba mana coaching asi yaudabhi mathanda hotnaba haibasi magi mafamda yamna awaba ama oigadoribani aduga yengo handaki CBSE na lowba फाइनल की एग्जाम असिदा करीगुंबा माना टॉप ओइरकपा ngamdrabadi mithida taraklabadi aikoina asuk yamna wana honarakliba singasigi mahai asi kari amata saba fangloidoribani radikana asumna hairai adum oinamak yamlaba paisa sing adu singba matamdadi aikoigi punsi supasi amadi konaragani haiduna hairami buchina asumna magi nupigi wafam aduda hairai changningba matam ama changsanu adum oinamak isanupana lairik tamnabagi damaktadi aikoina hotnadaba yade yengo aikoigi ichanupa asi lairik laisu yamna hairaba paisa pairaba imungi masa sing aduga hojik yamna akanba mawongda lanthengnaribani asuk yamna luraba matam asida mana kari amata coaching chattabida yumda adumak masa mathanda hotnaba haibasi karisu oiba yaroi maram asina aikoigi ichanupana makoigi class aduda maningda lehoba adu aikoina yengba karisu ngamoi maram asina aina ichanupagi damak changningba paisa changsanu aina hojik thabak sugadoriba asi double times nate triple times sugadoribani aduga changadoriba paisa singasigi damak aikoina ngamnaba loina hotnagadobani hairami matangi sinda aikoina uba fangliba asi nupi amaga nupa amaga buchigi rickshaw aduda tongduna bus stand phawba laami bus aduda nupi aduga nupa aduga kakhatkraba matungda makhoigi porakliba pochai sing adubu bus adugi mathakta thangkatpiyo haiduna hairami matam aduda buchina su makhoigi porakliba pochai sing amadi bag sing adu mathakta thangkatpirami bus bathak aduda buchina mirak talak jengduna makhoina porakliba bag amabu mafam aduda bus ama khamduna leiriba aduda langsinduna mafam adudagi bag amabu hurala horami matang asidagi aikoina khangba ngami madudi buchi asi machanupa bulbulgi damak larik tamnaba paisa mayam ama changbana maram oiduna machanupa asibu mi oinabagi damak ma aphapata kari amata khangdabida huranbagi lambi asida hojik khong thangjalakle haiba asi aikoina khangba ngami asidagi mana huralagliba bag adubu pandegi mafamda poraktuna pandegi mafamda yontho ami numidangi matamda buchi adu hanagi matawgum makhoigi lekai aduda lai khoirampham mafam aduda makhoi mayam
ꯇꯧꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯨꯜꯕꯨꯜ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯔꯥꯙꯤꯀꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯨꯆꯤ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯎꯈꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯒꯣꯗꯥꯎꯟꯗꯒꯤ ꯄꯣꯠꯆꯩ ꯈꯔꯕꯨ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯨꯆꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯒꯣꯗꯥꯎꯟ ꯀꯌꯥꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤ ꯑꯗꯨ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯒꯦꯖ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥ ꯑꯗꯨ ꯂꯥꯛꯂꯒ ꯄꯥꯟꯗꯦꯒꯤ ꯃꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ, ꯑꯗꯨꯒ ꯄꯥꯟꯗꯦ ꯑꯗꯨꯁꯨ ꯕꯨꯆꯤꯅ ꯆꯪꯈꯤꯕ ꯎꯕ ꯑꯗꯨꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯨꯆꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯄꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯀꯥꯎꯟꯇꯔꯗ ꯂꯩꯔꯤꯕ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜ ꯑꯁꯤꯒꯤꯗꯃꯛ ꯃꯥꯔꯛ ꯍꯦꯟꯅ ꯋꯥꯡꯅ ꯐꯪꯕ ꯄꯥꯝꯂꯒꯗꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯚꯤꯖꯤꯂꯦꯇꯔꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯈꯔꯕꯨ ꯄꯤꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯅꯕꯒꯤꯗꯃꯛ ꯑꯦꯀꯥꯎꯟꯇꯦꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯎꯕ ꯐꯪꯏ ꯃꯗꯨꯗꯤ ꯕꯨꯆꯤ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯇꯧꯗꯨꯅ ꯇ꯭ꯔꯦꯟꯗꯒꯤ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯐꯣꯟꯁꯤꯡꯕꯨ ꯍꯨꯔꯥꯟꯗꯨꯅ ꯂꯩꯕ ꯑꯗꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯨꯜꯕꯨꯜ ꯑꯗꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯊꯥꯐꯝ ꯑꯗꯨꯗ ꯎꯠꯂꯛꯏ꯫ ꯃꯥꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯇꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯕꯨ ꯊꯝꯃꯛꯏ, ꯑꯗꯨꯒ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯅꯣꯠꯁ ꯈꯔꯕꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯕꯨꯜꯕꯨꯜ ꯑꯗꯨꯅ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯃꯁꯤꯒꯤ ꯅꯣꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯅꯠꯇꯦ, ꯅꯣꯠ ꯑꯁꯤ ꯑꯃꯨꯛꯇ ꯄꯨꯕꯤꯈꯣ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯃꯛ ꯄꯥꯏꯁꯜꯂꯣ, ꯑꯗꯨꯗꯨꯒ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯌꯨ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯨꯜꯕꯨꯜ ꯑꯗꯨꯗꯤ ꯆꯤꯠ ꯇꯧꯕ ꯑꯗꯨ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯅꯣꯠꯁ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯅ ꯄꯣꯔꯛꯈꯤꯕ ꯅꯣꯠꯁ ꯑꯗꯨꯕꯨ ꯑꯃꯨꯛ ꯐꯨꯔꯤꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯨꯆꯤ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯌꯥꯝꯅ ꯍꯥꯊꯨ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯑꯍꯜ ꯑꯗꯨꯒ ꯇꯧꯗꯨꯅ ꯕꯨꯜꯕꯨꯜ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯥꯔꯝꯂꯤꯕ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯆꯤ ꯑꯗꯨ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯈꯥꯝꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯕꯨꯜꯕꯨꯜ, ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯝꯃꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯕꯨꯜꯕꯨꯜꯁꯨ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯥꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯑꯍꯜ ꯑꯗꯨꯅ ꯕꯨꯆꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯕꯨꯜꯕꯨꯜꯗꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ." ꯕꯨꯆꯤꯅ ꯃꯈꯥ ꯇꯥꯅ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯗꯃꯛꯅꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯐꯅꯕ ꯁꯤꯜꯂꯒ ꯅꯪꯅ ꯇꯧꯗ꯭ꯔꯤꯕꯗꯤ?" ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯕꯨꯜꯕꯨꯜꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ "ꯉꯁꯥꯏꯒꯤꯗꯣ ꯅꯪꯅꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯕꯨꯆꯤꯁꯨ "ꯍꯣꯏ, ꯃꯥꯅꯦ, ꯑꯩꯅ ꯁꯤꯟꯕꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯜꯕꯨꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯨꯜꯕꯨꯜꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤ ꯑꯗꯨ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯉꯒ ꯍꯣꯠꯅꯔꯒ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" ꯕꯨꯜꯕꯨꯜꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯆꯤꯠ ꯇꯧꯗꯨꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯑꯗꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯣ?" ꯕꯨꯆꯤꯅ ꯈꯨꯝꯃꯛꯏ, "ꯅꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇꯦꯟ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯥꯛꯂꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯏꯪꯂꯤꯁꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤꯕ ꯑꯗꯨꯗꯤ." ꯕꯨꯜꯕꯨꯜꯅ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯖꯥꯝꯗꯨ ꯆꯤꯠ ꯇꯧꯔꯒ ꯊꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯄꯥꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯍꯩꯅ ꯀꯔꯥꯏꯅꯣ?" ꯕꯨꯆꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ, "ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕꯅꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ?" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ꯫ ꯕꯨꯜꯕꯨꯜꯅ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣ ꯕꯕꯥ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯆꯤꯠ ꯇꯧꯗꯨꯅ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯂꯕꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯍꯣꯠꯅꯖꯔꯨꯕꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯨꯟꯇꯣꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨꯁꯨ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛ ꯈꯨꯟꯗꯨꯅ ꯄꯨꯕꯤꯔꯛꯂꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯎ ꯍꯥꯏꯗꯨꯅ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯤꯠ ꯇꯧꯗꯨꯅ ꯃꯥꯔꯛ ꯃꯌꯥꯝ ꯑꯃ ꯐꯪꯒꯗꯧꯕꯒꯤ ꯁꯔꯨꯛ ꯆꯤꯠ ꯇꯧꯗꯕꯤꯗ ꯏꯁꯥꯒꯤ ꯑꯈꯪꯕ ꯈꯔ ꯑꯗꯨ ꯏꯗꯨꯅ ꯃꯥꯔꯛ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯦꯟꯅ ꯐꯩ" ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯕꯨꯆꯤ ꯑꯗꯨ ꯇꯤꯡꯉꯛ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ
ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯨꯆꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯝ ꯏꯁꯩ ꯁꯛꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯨꯜꯕꯨꯜ ꯑꯗꯨ ꯃꯃꯥꯗ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯥꯅꯁꯨ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯕꯨꯆꯤ ꯑꯗꯨ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯪꯉꯒ ꯐꯝꯃꯒ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯨꯆꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯙꯤꯀꯥ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯗꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯗꯦ꯫ ꯕꯨꯆꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯕ ꯃꯇꯝꯗ ꯔꯥꯙꯤꯀꯥꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯨꯒ ꯊꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ?" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯨꯆꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯉꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯨꯆꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛ ꯔꯤꯛꯁꯣ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯛꯁꯣ ꯑꯗꯨ ꯊꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯦꯟꯗꯔ ꯑꯃꯗ ꯆꯪꯗꯨꯅ ꯄꯥꯟꯗꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯟꯗꯦꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅꯗꯤ ꯅꯪ ꯑꯁꯤ ꯃꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯜꯂꯨꯔꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯏꯠ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤꯁꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯉꯝꯗꯕꯤꯗ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯟꯗꯦꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯅꯪ ꯀꯔꯤ ꯈꯜꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯕꯨꯆꯤꯅ ꯄꯥꯟꯗꯦꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜꯒꯤꯗꯃꯛ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯅꯕ ꯄꯩꯁꯥ ꯐꯥꯎꯕ ꯀꯣꯟꯅꯕ ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯅ ꯃꯈꯥ ꯇꯥꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤ ꯈꯇꯪ ꯅꯪꯅ ꯑꯗꯨꯃꯛ ꯌꯥꯎ꯫ ꯅꯪ ꯑꯁꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯤꯡꯉꯕꯗꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯨꯜꯕꯨꯜ ꯑꯗꯨ ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯃꯕꯨ ꯐꯣꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ ꯃꯆꯥꯅꯨꯄꯥ ꯕꯨꯜꯕꯨꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯨꯜꯕꯨꯜ, ꯅꯪꯅ ꯄꯥꯔꯤꯕꯗꯨ ꯍꯧꯖꯤꯛ ꯄꯨꯡ ꯌꯥꯝꯅ ꯊꯦꯡꯉꯦ, ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯝꯖꯜꯂꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯩꯅ ꯄꯨꯡ 4ꯒꯤ ꯃꯇꯝꯗ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄꯗ ꯑꯩ ꯅꯪꯕꯨ ꯍꯧꯗꯣꯛꯄꯤꯔꯛꯂꯒꯦ, ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯃꯨꯛ ꯅꯪꯅ ꯄꯥꯈꯤꯕꯁꯤꯡ ꯑꯗꯨ ꯔꯤꯚꯤꯖꯟ ꯇꯧꯔꯣ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯜꯕꯨꯜꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯔꯤꯕ ꯑꯁꯤ꯫ ꯑꯌꯥꯝꯕ ꯁꯔꯨꯛꯄꯨꯗꯤ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯔꯦ, ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯔꯤꯚꯤꯖꯟ ꯆꯠꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗ yengduna ꯃꯄꯥꯅ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯔꯥꯙꯤꯀꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯅꯪꯒꯤ ꯕꯕꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯊꯦꯡꯕ ꯐꯥꯎꯕ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯁꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨꯕꯨ ꯈꯥꯝꯃꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯝꯃꯨ, ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟꯒꯤ ꯃꯇꯝ ꯑꯗꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯨꯆꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯦꯡꯉꯦ, ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯊꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩ ꯁꯪꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯟꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯂꯥꯛꯑꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯊꯣꯡꯁꯤꯡ ꯑꯗꯨ ꯁꯣ ꯐꯖꯅ ꯂꯣꯜꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯂꯣꯜꯂꯝꯂꯦ ꯍꯥꯏꯗꯨꯅ ꯕꯨꯆꯤꯒꯤ ꯔꯤꯛꯁꯣ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯆꯥ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯕꯨꯆꯤꯅ ꯊꯤꯟꯕꯤꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤ ꯑꯗꯨ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯈꯥꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯛꯁꯣ ꯑꯗꯨꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇ ꯃꯥꯅ ꯊꯤꯜꯂꯛꯑꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨꯕꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤꯅ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯃꯕꯨ
ꯂꯣꯛ ꯇꯧꯗꯕꯤꯗ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯂꯣꯛ ꯇꯧꯗꯕꯤ ꯂꯩꯔꯝꯂꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯖꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯖꯣꯠ ꯑꯗꯨ ꯇꯧꯗꯨꯅ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯕꯨꯆꯤꯅ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯁꯨ ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯖꯣꯠ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨꯁꯨ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯕꯨꯆꯤꯅ ꯑꯗꯨꯃꯛ ꯀꯣꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯒꯣꯗ꯭ꯔꯦꯖ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯒꯣꯗ꯭ꯔꯦꯖ ꯑꯗꯨꯒꯤ ꯁꯣ ꯑꯗꯨ ꯂꯩꯇꯕꯅ ꯃꯐꯝ ꯑꯗꯨꯗ ꯒꯣꯗ꯭ꯔꯦꯖ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨꯁꯨ ꯕꯨꯆꯤꯅ ꯐꯛꯀꯥꯏꯔꯝꯃꯤ꯫ ꯕꯨꯆꯤꯒꯤ ꯋꯥꯈꯟꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯒꯣꯗ꯭ꯔꯦꯖ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯊꯝꯐꯝ ꯊꯣꯡ ꯃꯆꯥ ꯑꯗꯨꯕꯨ ꯐꯛꯀꯥꯏꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯌꯣꯠ ꯑꯗꯨ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯕ ꯑꯃꯅ "ꯏꯆꯥꯅꯨꯄꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤꯁꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ "ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯗꯤ? ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯗꯨ ꯅꯪꯍꯧꯗ꯭ꯔꯕ?" ꯍꯥꯏꯗꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯁꯨ ꯍꯅꯨꯕ ꯑꯗꯨꯅ ꯎꯗꯅꯕꯒꯤꯗꯃꯛ ꯃꯆꯤ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯨꯆꯤꯅ ꯍꯅꯨꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯍꯅꯨꯕ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯅ ꯕꯨꯆꯤꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯅ ꯕꯨꯆꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯗ ꯊꯦꯡꯖꯜꯂꯨꯕꯗꯨꯒꯤ ꯍꯅꯨꯕ ꯑꯗꯨ ꯄꯣꯠ ꯑꯗꯨꯅ ꯅꯟꯕꯗꯒꯤ "ꯏꯆꯥꯅꯨꯄꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯦꯟꯒꯗꯣꯏꯒꯤ ꯇꯧꯔꯝꯕ ꯕꯨꯆꯤ ꯑꯗꯨ ꯍꯅꯨꯕ ꯑꯗꯨꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯅꯨꯕ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯍꯅꯨꯕ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯒꯤ ꯕꯨꯆꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯣꯔꯛꯇꯨꯅ ꯂꯣꯀꯞꯇ ꯊꯝꯃꯝꯃꯤ꯫ ꯂꯣꯀꯞ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯅꯤ ꯆꯪꯗꯅ ꯕꯨꯆꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯕꯨꯆꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯕꯨ ꯄꯤꯔꯝꯗꯦ꯫ ꯕꯨꯆꯤ ꯑꯗꯨ ꯋꯥ ꯉꯥꯡꯉꯛꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯨꯆꯤꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯍꯥꯏꯗꯕꯤꯗ ꯋꯥꯍꯩ ꯑꯃꯠꯇ ꯃꯥꯒꯤ ꯃꯆꯤꯡꯗꯒꯤ ꯀꯥꯡꯊꯣꯛꯇꯕꯤ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯝꯗꯨꯅ ꯕꯨꯆꯤꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯗꯟꯗꯤ ꯄꯤꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯨꯜꯕꯨꯜꯕꯨ ꯂꯣꯀꯞ ꯃꯅꯨꯡꯗ ꯐꯨꯈꯤꯕ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯃꯃꯤꯡ ꯐꯥꯎꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯄꯣꯠ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠꯀ ꯈꯨꯠꯁꯝꯅꯕ ꯃꯤꯑꯣꯏꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏꯅ ꯃꯥꯕꯨ ꯋꯥ ꯉꯥꯡꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕ ꯌꯥꯔꯝꯗ꯭ꯔꯕ ꯃꯆꯤꯜ ꯑꯗꯨ ꯏꯁꯩ ꯐꯥꯎꯕ ꯁꯛꯍꯜꯂꯛꯀꯦ" ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯊꯔꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯒ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯗꯣꯔꯛꯂꯒꯦ, ꯑꯗꯨꯒ ꯅꯣꯏꯒꯤ ꯃꯐꯝꯗ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯦ" ꯍꯥꯏꯔꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯔꯥꯙꯤꯀꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯨꯜꯕꯨꯜꯁꯨ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯝꯃꯤ꯫ ꯔꯥꯙꯤꯀꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯕꯕꯥ ꯑꯗꯨ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ" ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯨꯆꯤ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯏꯗꯕꯤ ꯄꯤꯔꯛꯑꯝꯃꯤ꯫ ꯖꯖ ꯑꯗꯨꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯖꯖ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯤꯕ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇꯕꯨ ꯉꯥꯡꯉꯣ ꯍꯥꯏꯕ ꯌꯥꯗꯦ, ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯇꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯑꯁꯤꯗ ꯅꯨꯃꯤꯠ 14ꯅꯤꯇꯪꯒ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯖꯖ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯖ ꯑꯗꯨꯅꯁꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯨꯜꯕꯨꯜ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯔꯤꯛꯁꯣ ꯁꯥꯟꯗꯣꯛꯐꯝ
ꯄꯥꯟꯗꯦꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯆꯤꯒ ꯔꯤꯛꯁꯣ ꯊꯧꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯔꯥꯙꯤꯀꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯨꯆꯤ ꯑꯗꯨ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯗꯤ ꯃꯥꯒꯤ ꯔꯤꯛꯁꯣ ꯑꯁꯤꯗ ꯊꯅꯝꯃꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯗꯦ ꯑꯗꯨꯅ ꯔꯥꯙꯤꯀꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯙꯤꯀꯥ, ꯅꯪꯅ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯆꯠꯇꯨꯅ ꯕꯨꯆꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯜꯕꯨꯜ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯨꯆꯤꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯖꯤꯁꯇꯔ ꯑꯗꯨꯗ ꯕꯨꯜꯕꯨꯜꯅꯁꯨ ꯃꯄꯥ ꯕꯨꯆꯤꯒꯤ ꯃꯃꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅꯁꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ, ꯕꯨꯆꯤ ꯑꯁꯤ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯐꯠꯇꯅ ꯈꯟꯒꯅꯨ, ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯃꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯕꯨꯜꯕꯨꯜꯕꯨ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯀꯗꯣꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯐꯠꯇꯕ ꯁꯪꯒꯁꯤꯡ ꯇꯤꯟꯅꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯥꯟꯗꯦ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯗꯦꯠ ꯂꯤꯁꯇ ꯕꯨꯆꯤ ꯑꯗꯨꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯄꯥꯟꯗꯦꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯄꯥꯟꯗꯦꯖꯤ, ꯅꯪꯅ ꯄꯣꯔꯛꯂꯤꯕ ꯐꯣꯇꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯂꯤꯁ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯗꯤ ꯐꯥꯗꯨꯅ ꯄꯣꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯅꯤ, ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯦꯛ ꯐꯥꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯕꯨꯆꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯨꯆꯤꯕꯨ ꯎꯕ ꯃꯇꯝꯗ ꯄꯥꯟꯗꯦ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯔꯥ ꯅꯪꯅ ꯊꯤꯔꯛꯂꯤꯕꯗꯨ? ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯄꯥꯟꯗꯦꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯕꯨꯆꯤꯒꯤ ꯃꯅꯥꯛꯇ ꯄꯥꯟꯗꯦ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯋꯥ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯌꯥꯗꯦ, ꯃꯈꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯟꯗꯦꯅ ꯕꯨꯆꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅꯕꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯁꯤꯒꯨꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯕꯒꯤꯗꯃꯛ ꯖꯦꯜꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯇꯝꯃꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯕꯨꯆꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯝꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯟꯗꯦ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫